अहानबदा मरुइबा पाउ पिजरी लमदमसिदा मायोगनरिबा ड्रग के इशू असे क्रॉस बॉर्डर टेररिज्म नते इशू असे लोशन के हाइरबदी अखुई पुन्ना थेंगनमिनबा चंगी हाइना गवर्नर अजय कुमार भल्लाना फोंदोरकले कुमजा लिसिंग अमगा चमापन हुंपुतरा माथोय लिसिंग अमगा चमापन हुंपुतरा निथोय की मतम अदुवाइदा एमएलए मंगा तरु खक्तमक लैरंबा पुरुप अमना हौजिक एमएलए तरा पुथोकपा ngamlakliba asi matam amada aikoina lumna lawrudabagi mahini haina chief minister nongthombam birena phongdokre vision amadi planning yaudana thabak paya paikhat lambana ngasidi lamdam asi chamamnaba phibam amada laihanbani haina chief minister nongthombam birena phongdorakle Juribam Imphal Railway Line Project Atubadal Loishilu Amadi Foreign Narco Terrorist Sing Takthoknaba India Lengana Thabag Lokhatpiu Haina Rajya Sabhagi Member Ningthosana Jawbalai Sembana Parliament ta Takshinkre Manipur mache tana thugaina ba khonariba singa sidagi kanaba aikhoi gi ipai pu singna khudoki ba thongna lingjala duning sing ba chumgani haina Environment Forest and Climate Change Minister Thongam Biswajina phongdokre Amadi handak pangthokadoriba Manipur Legislative Assembly gi tare suba session asida opposition party na no confidence motion pukhatpa natraga pukhatta bahaibasi members singi tanja yenglaga lepkani haina CLP gi leader MLA Okram Ibobina phongdorakle